Sunugi akhoi laisang ahum da thong hangduame adugi adu to wada to kari kai katho kotho haidana muwa am lawnare Yangoy TV ngarang se akhoi ngang exclusive. numare kangla dagi amaibina adu faure ada faure kendan kalu kolon haiba adu ise thoibi hoigi site gi kangla dagi akhoi lebau kari kari chenba lekhibagi adum ta hang asum khangingba Oh, adu angang khara machu engonda hangame moi gari de angang Yangoy sing khara TV hangame. exclusive. adu chumra lanbra kari kai lebau to gi kena habi Oh, hangamane ha adudi habiro akoigi site de akoi kanamta susang dana. Yangoy okay TV hujik exclusive. kangla gi site kanam ta sang jibuji natra akhoi keno singja Ai susang de aduga atai di sang Yangoy ade dum TV loi harakani exclusive. ado. harakani okay Ngasai okay aina hero jita haigibani akoigi kaino dadi punima dadi kangla gi pakhang okay fare basing fare ngongwa na adu chauna tawbani na adu okay dangi okay superintendent dai lauje na hainagim. okay okay Yangoy TV exclusive. kano to bro ibutogi thong hum do hangambrane Yangoy TV exclusive. hange maduna hummun yamdire nan yami jangwa gum chormani ama Yangoy TV hanga ije exclusive. aiga mitra ngagum choreba elamani manipur ge mai khudi mudi hange Yangoy TV exclusive. Yangoy TV exclusive. Laithong ahumdo Yangoy TV hangame exclusive. kendal ahum kalo hai kal maira kalo na kan hedu takwali Yangoy TV exclusive. ni nanani lete thagali ba kai to jari do Yangoy TV exclusive. thara ini adu lai panari banati lai panari ba sugunu hanjabo uidiba ta chauna khangdri dunadi kaino mi leba si to jibu lete thari ini ne